Jakuradhor Massacre Achumba Wayel Phangnaba hotnabada Mateng Pangbiyu Haina lamdam asigi tonganba lupsingna United Nations ta Memorandum ama Pisinkhre lupsing aduge manungda yelhomi furup taragi chesu solidarity offered Unitedly for a Illustrated Society, Youth Collective Manipur, Nupi Union for Peace and Integrity, Manipur Students Association Delhi Amade Manipur International Youth Center Yauri, United Nations Summit Taukiba Memorandum Aduna Hai, Kuki Kulai Paiba Singh Na, Chatakiba Mihadadu Customary International Law Ge Maru Oiba Principle Ama Oiriba, Marin's Clause Kongui Nabane. Kuki Kulai Paiba Singna Chataram Liba Crime Asi, Hakchin Lobagi Loinana, Malimgi Oiba, Miteng Changduna, Achumba Wayel Phangnaba, Hotnabada, Mateng Pangbiyu. Tawungaduda Chenaba Kudimag India Ge, Geneva Convention Act 1960 Amade Mari Lainaba, Domestic Law Singge Makada Kudakta, Fabagaloinana, Atubada Trial Chathanbiyu. Hiramasigi matangda Supreme Court ke retired judge amana luchingba Independent Judicial Inquiry Commission nama semduna Thizil Hanbiyu amade case asigi matangda Thizinaba UN Special Rapporteur ama deploy to biyu haidi hiramasigi matangda India ge Women and Children ngapigani India ge Women and Child Commission so POCSO Act 2012 amasong National Human Rights Commission ge makhada report ama Puthokna victims sing asida Achumba Wayel Phangnaba hotnabada Mateng Pangbiyu Haina taksanke hairi Nakalamaromda Miyamgi apambagi mayokta Manipuri mafam kharada afaspa amuk hanna thamjilakliba ase miyoibagi hingbagi hak matbane maramaduna ekase Manipuragi mapung fana lokthoknaba hotnabada Mateng Pangbiyu lanasigi sarukama oina war crime against humanity genocide amade ethnic cleansing ge Tawung Singh Chathabada Chenaba Singh prosecute Taunaba UN Security Council ge Makada Tribunal ama Sembiu Makatana Sigumba Pamdaba Amadi Kahenba Todok Singh ase Thokandanaba UN na atuba matamda miteng changbage changai fadaba lei hainaso memorandum aduna palle